Lamsangi MLA Raziena Tharakpa criminal case ko na thupsingkhri Lamsang Assembly constituency ki MLA Sorak Khaibam Raziena pokna phamgi publisher amasum editor yauna mi taruki mathak tharakhiba criminal case ma Chief Judicial Magistrate Imphal West na dispose tawkhre BJP ki MLA Sorak Khaibam Raziena complainant oiraga mikhal da ma ki lamba oikhiba likmabam Manibabu Arambam Karamjit Khundrakpum Kanbam sum Pukramam Sumati amadi Ponapam ki publisher Gurumay Santi Kumari amasum editor Aribam Robindro Sarman accusing oiduna tharakhiba criminal case ama CJM Imphal West ki court tha sigi kunda hearing sa thakri complainant tharakhiba wakat adugi matungina case asi file toba matamna mak lamsang AC gi sitting MLA oibaga loina taragani thoi suba Manipur Legislative Assembly gi mikhal English ngani gi kungani thoida merep suki oiri case asida accused oiriba number 1 dagi 4 su mikhal asida merep oiri English ngani gi kungani thoigi February 13 gi ayuk pung 13 rom tabde accused number 1 dagi 4 na press conference ama pangthok tuna mahaki mathakta aranba moral kya shiraki amadi madubu mathangi numita ponapam pauksida minister Rajen tuan sahi singda BA pass toramba thengnari haiba headline de phone ki Pausina maram oiraga miyam gi mamang dom haki ikai khumna bara sogale maram maduna accusing asibu IPC gi section 50034 gi makhada serak pibi hari case sing lisingani kungani thogi February 13 da register toraba matung February 13 ta cognizance lokaki accused number 1 gi 4 phawun wafam singa du complainant evidence record tauna ba lakhi du cross examination gi matamda masa laktabadagi mapung phana sathakiri complainant masa hanjin laktabadagi English ngani ga kunga manga gi January 13 prosecution witness ki evidence losinki complainant na pikiba testimony mapung phakidabagi mathakta High Court of Manipur election petition ama pending lady haiduna complainant na BA pass tawkibagi asengba matam haidokidi nomination file tawbada affidavit hapkiba BA pass tawbagi sahi adugi khudam ni haina pirakiba document adusu photocopy ni magna original copy puthoktabagi maram speakiti maram aduna pikhalagdiba document asi admit tawbi yadabaga loinana issue asida fake amata establish tawdi haina court na thauki court na makhatana case asida complainant ki makedigi cross examination sathabada toina laktabamadi cross examination ki matamna pakum phajana pidabara maram oiraga maki testimony asi thajane hoidi accusing na maki matak siriba moral singado aran bani haiba complainant na mayek sena puthokpa ngamdabna IPC gi section 499 gi makhada defamation gi masak su puthokpa ngamdri masina maram oiraga case asigi accusing bu acquit tawbaga loinana case asi dispose tawre haina right aki ST list gi AKT lokthokna ba taksilak bu any cookie tribe council na mai hauna saudun yaning da phungdorakti Manipur gi schedule tribe list yauri bi any cookie tribe lokthokina ba mai kai kya dagi maru oina thadaw gi lusing ba Michael Lamja thangna taksilakhi ba bu any cookie tribe council AKT sina mai hauna sauri haibu apa madu bu yaning da phungdokladuna Michael Lamja thagi mathakta akan moral kya shirakli AKT gi information and publicity wing na thadorak pa chirolamada Michael Lamja thang hawkipna taksilakhi ba any cookie tribe bu Manipur gi schedule tribe list gi lokthokhi ga da bani haibu wapam aduda akan mamona yaning da phungdokladuna Michael Lamja thangna phungdokhibada wapam adu yumpham yaudab aran bo wapam ni mak masagi weba tuan agenda amad yumpham oiduna hanagi minister nothama Biren gi thawin phungdokhiba wapam ni Michael Lamja thang hawkip hairiba miyoisi mitei singa punduna cookie singbu khudum chanaba honaba miyoi ni habisi hanadagi khanglaga leirabani magna phungdokhiba wapam adu su mitei gi DBC policy de yumpham oi thadaw tribe ki amata ngairaba organization thadaw inpi na phawo Michael Lamja thang hawkip amadi James hawkip pu mitei gi tungda leptuna lei haibagi dama boycott tawkrabani Michael Lamja thangna aranba paw kya sandoktuna mitei amadi cookie gi marakta pukhana ba honaraglaba nungmai hotnai haina maral shiraduna Hawkip People's Council na phawa mahakpu inthokhtuna thamkhrabani haina sirol sina makhatari AKT si siroladuna any cookie tribe hairiba sida cookie gi sub tribe hena chalibani maramaduna Manipur gi schedule tribe list gi any cookie tribe lakthokina ba honarakliba khongthang adu lepkadabani amadi Michael Lamja thang hawkip amasum hanagi minister Berena lale haijagadabani haina makhatarkli ningsing yabadi Maikai Kyari ki Manipur ki schedule tribe list yauri ba any cookie tribe lakthokina ba taksil aduna any cookie tribe haiba asi English ngani ahungi mamang leremdi
matam adugi lengang na ngai haki political gueba khudong saba phangnabigi dama any Kuki tribe asi hapsin kibani maduna mapa lebak tigi sangsilaki ba Kuki singsu any Kuki tribe yauksin kiduna lamdam masigi asingbu yellow proof singi marakta schedule tribe lista yauri ba tribe singi khudong saba pumba matuna lari any Kuki tribe na phangli ba khudong saba singa si phangpham thokti lamdam masigi asing schedule tribe singa phanggadabani haina wafam sing thamladuna Manipur gi governor amari union minister for tribal affairs ta phawba sirol thaduna taksin ki balai khrabani awang nungsup thangba Nigeria gi ambush ta lanmi manga amasum police officer amahatkri Nigeria gi awang nungsup thangba mafam amada chatharakhiba ambush amada Nigeria gi lanmi manga amasum police officer amahatkri haina lanmi gi mekedi gi phongdorakli army gi wangang loi David Edewusin phongdorakpada ambush adu ningthokaba numita Zamfara state thokibani lalmi singi mekedi gi yamna kana thauna phana khut hanki loina manak nakpada leiba misam kayama soktana bo khona bada numai kapna ba duda lalmi manga musum police officer ama sikibani Nigeria gi awang sup amadi awang mayai thangba pham sing khulai paibi singna yamna toina attack sathaba gumna khwai digi irang thokon ma pham ama ojibani haukiba tha khara sida insurgency go bi irang kaya mus leiribani mapham aduna misam kya phaduna madi sel demand tawduna laglibani leba aduna sem kiba Rocco Hamar kumza English ngani ga mapanda khulai pai duna nungsup lai baklongi education adu namthaduna madi mapamadu Islamic law gi version ama salaina bohona ribani mapamadu lairiba insurgency group aduda Islamic State group kaya na mingthon Islamic State West Africa province haina mingthon khrabani hairiba lobasina yumlo na mapam singda sandoktuna misam lising kunthra ga manga sen khrabani roinana miyoi million ani henbana mayu mai kai thadok tuna sena khrabani haukiba thada US ki mekedi awang thangba Nigeria da year strike chathaduna IS sing bu target tawhrabani etia du Africa gi nongsup laiba adu da Christian sing gi mathra sathariba miyot mine du lainga na lakshin mangamdri haibi gi wahaudani amaromda haukiba numaijing numita Kaduna state laiba church ani da lai khurumba lakpa miyoi sa maga humfu ko humdoi khulai paibi sing na phaduna pokibagi thaudo ama laidibani Christian Association of Nigeria na phongdoropagi matung in attacker sing aduna masing yamna laktuna church sing gi sangpham adu thingzilaba matung lai khurumba lakpa miyoi sing adu bu manak nakpa mongsonglomda nungmai singdolda hoiduna pokibani haidi haurakpada puna miyoi sa maga humdragani thui pokibada mapan dinan thoktuna chen thoknarakhibani haina Reverend Joseph haibana confirm torkli thaudo adugi mamangda haukiba sahigi October amasum November thada mairoi chahum henba phaduna pokibagi thagdok laikhrabani hairena su pausida makhatana phongdorakli Manipur da anauba popular government Parliament ki budget mi phamamang da lakpa yai haina thajanari amaromdana Koki na minister ahum NPP na ani pi na bataksili Sahi amarom president rule lairakhibaga loinana president rule gi bahutta popular government ama laklagani haina kana ngangna ba marakta toan paugi likhun singna phongtok narakpagi matungina parliament ki budget mi phamamang da anauba popular government laklaba yai haina thajanari parliament ki budget mi pham lakliba January 19 ni gi haugadabani haukiba sahi English singani ga 19 gi February 13 di taragani thu suba Manipur legislative assembly suspended tawraga lairakhiba PR lakliba February taragani thuri sahi ama mapung phadringai gi mamangda anauba popular government lehanaba hotnaba manba thabak sing center leiriba BJP na lusingba lainga amadi BJP na hotnaba manba mawong sing lerakhi asigumba phibam asida haukiba matam khara gi mamangda gi BJP gi MLA sing atuba matamda Manipur da anauba popular government ama laklagani haina media da hanna haiduna lakhi Paugi likhun sing hai anauba popular government ama semnaba thaurang sing loiri hairasu hausuk Prime Minister Narendra Modi na kari hairakpagi habadudi ngairaga leiri Manipura hausuk lairiba president rule gi lenga asiki mahutta miyangi mihutna semba lenga ama semnabigi matangna miyamna home minister gi makhada leibu official sing yauna stakeholder singa kyara khana wari sanakhibaga loinana makhoi goeba report ama mari leinaba singa thamkhri amadi report adugi matungina lengak semlaba yabigi othokpa leiri haba wafam thajaba yaba paugi likhun singa sina phongdorakli Manipura miyangi mihut singa semba lenga ama semnaba yanabagi damakta Manipura khundariba maru oiba kanglup ahum maitai naga amasung koki gi tuan ba stakeholder singa wari kyara khana sanakhre wari sanakhiba singa dugi matungina Manipura miyamgi mihutna lengak semba yabigi oithokpa phibam leirabasu lengak semlaba matungda oirakadaba phibam singa dugi matangnasu center gi leader sing yamna munna yengni hari
Koki singi oinadi yamna kana wa ngangliba sing haukiba numi khrane sida tumina lekhibaga loinana Laibak Langak Shamlakoda, Koki the Minister Ohum Pina Bawapum Pukalapale, Hanadagi Sukoki Sing the Deputy Minister Pina Bawapum Pukalapale, Karigumba, Koki Sing the Minister Ohum Pira Vidichisam put Ani Kangpok with Ama Pira Vayahena, Pawili Kunsing in a phone directly. Adumanama, out of a Pawili Kunsing the Koki Sing the Minister Ohum Pibi Wapum, like Haita the Bagaloina, Ani Kaktamak Pira Vayabigo Topasul Hari. Panmayabadi, Hanagi Koki Zomi Shingu separate administration at Tragana, Pudu Serigi Mona, legislature Yawa Union Territory, Lahangadabani Hina, popular government CMG Mayok to Lerakivani, Adoba Haukiba Matam Karashida, the Lakadari Visahi English and Kunga Tret, Haurapada, Pangtokadavi, State Assembly Gimikal Mamanga, Union Territory Natraga. Separate administration lehengani highway ai basirol pirabadi koki zawmi MLA sing anoba popular government semada yawnaba koki zawmi MLA singna warep laukibani akon bigi phibam lakpasi dadi popular government semada koki zawmi MLA singna yawrabadi koki zawmi miyamna sukya yadabana pamdaba thaudok sing tholakpa yamadi pamdaba thaudok tholakpa matamda khama ngamloi haina kana lawramba koki zawmi civil society organization sing hokibani kharani sidadi tuminna lekri phibam singa sida amadi Maitai Naga amasung Koki stakeholders singa wari sanakiba dugi matungina Naga gi oina di problem laitri Koki gi su yamna thoina problem piraroi haiba wapam thajabi yaba pawgel khunsinga sina phongdorakpaga loinana housing center gi leaders sing khara kok sari bisi lengak semlaba matungda maitai singna kari hairakadagi haiba sini haiba wapam thajabi yaba pawgel khunsinga sina makhata na phongdokli phiba masi lairaga su mathang tha February 12 da president rule lengaki matam loiragadaba amadi saliba tha sigi kungan nipan gi tagi parliament ki budget session chathaba hogadaba maramna budget session gi mamangna miyang gi mihuna semba lenga ama wasak lawraba yai haibigi thajaba su lehi lengak semnabigi wafam yamna kana ngangnaramba dusu prime minister na kari decision lawrakpagi haibatu ngairaga leina khrabana haujiki oina di tuminna leinari Manipur lengak semnabigi matangna yamna saw daita lawrakani hainarama union home minister Amit Shah su tuminna leiri haibu wafam thajaba yaba pawgil kunsingna makhata na phongdorakli Koki na minister ohum NPP na ani pina bataksili Manipur haujik leiriba intimated suspension sigi mahutta athuba matamda center na popular lenga ama semlaklaba yai habigi thajaba leinabadagi BJP gi MLA kyana minister phangna bohonarakpaga loinana koki jog singi maikedi semlakadoriba anoba popular lenga aduda minister ohum pina ba center gi lusingba singna taksili amaromda NDA gi partner amasu oiriba Manipur leiriba BJP gi lenga ku sawgatuna lakliba MLA taruk Lairiba National People Party NPP gi maikedi su party Dagisu party as the minister ani PB na union home minister Amit Shah taksin kri hari BJP gi masin chat pe MLA khrana pauksi ma hai center gi lusing basing na Manipur haujik lairiba PR sahi ama mapung phagadaba February 12 phawgi mamang da anoba popular lenga ama susoi soidana CM gani habi gi thajaba piduna lakli center gi lusing basing na pirakli ba thajaba dugi matungina athuba matamda Manipur popular government ama semalakani habigi thajaba BJP ki MLA khudimakta leiri haba wafam MLA singa duna thamaki Manipur da haujik leiriba 12 suba Manipur Legislative Assembly asida leiriba maitai naga koki Muslim ki MLA punamangna intimated suspension ki mahutta anoba popular government ama sima pamli handakta New Delhi da BJP ki anoba president Nitin Nabin khanba masum nauna sarsin nabi ki thoramda saruk yaruba BJP Manipur Pradesh ki thahu basing ki maikedi gi center ki lusing basing da Manipur anoba popular government ama sima gi matangda wari sanaba da center ki lusing basing na sungsoi soidana Manipur popular lenga ama semlagani habigi thajaba pirakhi hari lakliba January 19 gi haugadoriba parliament ki budget mi phamamangda state asida popular lenga ama semlaba yai habigi thajaba haujik BJP gi MLA sina thajanari kariguma budget session mamangda semdrabasu parliament ki budget session manungda su Manipur gi popular lenga aduma semalakpasu yari haina BJP gi MLA singa duna phongdokhi Manipur ki governor Kumar Baladasu center na athuba matamna popular lenga ama semlaba yai habigi ingit pirakpa mali habu wafum thamladuna BJP gi MLA kharana hai Imphal gi lok bawan dasu matam amada hekta lengak sema yanabi gi thorang tawba leiri habigi thajabale Manipura popular lenga ama sungsoi soidana semalaglagani habigi thajaba leibidagi kokijo gi MLA singi maikedi gi karigum anoba popular lenga ama semlaglabadi kokijo da minister gi post ahum pina ba center gi lusingba singna taksili haina atopa pawge likhuna mana phongtokli seraksida
ngarang NPP gi national president oiriba Meghalaya gi chief minister Konrad K Sangma na New Delhi da union home minister Amit Shah go nakhri ngarang gi unaba adu da chief minister Konrad K Sangma gi maikedi gi Manipura popular lenga ama sem labadi housing MLA taruk leriba party isid gi minister ani PBU happy wafam takslam khi hari MLA ama lekhidabana taru khakta ngairaba NPP na taramathi suba state assembly da mere mari mai paktuna deputy chief minister yauna mari ra cabinet minister ohenduna BJP na lusing laingak yaw खिबनी अदुमेनम तारानिथु सुब स्टेट असेंबली तदि बीजेपी की मिरेप कुंथ्राग निथु माइ पाक्तुना मातोम त लेंगाक सेमबी की मसिंग सुखिबगा लोइना मिरेप तरेत माइ पाकिबी एनपीपी ना लेंगाक पु मापान दिगी सुकली